Sinirosing yamna nungaiba matamni hujikje koigi lawsingi matam su loigiba aduna akoi som site hujik tongnari basi ngagi nga phaba sanaba haibidi koigi kom leidiba ngagi farm leidiba singduna koigi kari haigani paisa singai piyo nga phajau koi thajau adumaina kanna tawbagi sanabi se ko somda mamangdagi yam kanna adumaina zathana ragli hujik se matamni ayina pisu satki ngarang su sali ko koigi itei moi kai hoi tawraga yam thawai yauri isini noksing leibak ama saukhatnaba lingjen manaba puraknaba honabada discipline thakshi khasi ase backbone hairi masi aina haibna teko puran thaba maiteina isini noksing bu taram noksari isini noksing na tabiram gani north korea gi lanmi na soibedagi russia gi lanmi hali haib maramdi ukraine russia se koigi sak manai lonsu haipe sorak pakhra dum manai ko adu buloina manadi ukraine ga russia ga lon asina maram boiraga isini noksing north korea gi lanmi singda confused pa yorok karigino haibda koigi north korea su english ngangdi russia su english ngangba mi masing yamde asina maram boiraga sumaina soiba se marakta tholak pajani aduga ukraine na sumaina hairagli isini noksing ani su soidana tabiram gani makoina north korea gi lanmi kuntra hali haiba adubu masi western news media da ayamba phona boina tawi isini noksing ko ngarang se aina sum nungdang je paba matamda wari si isini noksing hayeng oina naina minarsi adubu ngasi gi wari ase asisu yamna important oi khangjan bada ko Armenia Azerbaijan na Nagorno Karabakh haidiba region ase asi karigi damakta khanari ban haibdo ngasi gi wari ase samlapa makhoi khangminasi Armenia Azerbaijan matamamada Russia Empire gi sarukaba oirami ahan balanjau lo shen khraba matung November 1917 da Russia Empire thupsan khari chin noksi ningthopan bagi sanabi do lo shen khare aduga Bolshevik na power pairami Trans-Caucasian Federation region asi Russia gi makhadalai masida Turkey Armenia Georgia hujik matam gi haitar ko adugi Azerbaijan susali masi 1918 da lo shen khare Trans-Caucasian Federation asi asdagi May 1918 da Russia dagi ningkha tamduna state leibak ahum masi semlami karam leibak no haibda Armenia ne Azerbaijan ne amasung Georgia mathakta Russia leire map chorok pami yengbada ko Georgia leire Armenia leire Azerbaijan ko sumaina thangnaraga moige se sumaina leibani mamangdi sininaw singna soina tabiram gani Georgia haidiba leiba ase neto da yawgani haiduna se thai haiba pautaki Russia ki suma khada thangna leiribani lamju pikraba adubu hausikti tumina leigre Russia na koigi manung da khara sairam gada ba soidna male wari da langminasi leiba ahum ase sem khraba matung Armenia amasung Azerbaijan khanaduna lakhi lamgi wahudagi nakshi ban region dagi khanabasi ihan hana hauraki Armenia amasung Azerbaijan gi lanmi gi marakta asumna leiba ani asigi marakta lamgi wahudagi khanaduna lakhi aduga Nagorno Karabakh haidiba region asi singi lamni Pak Saubgi sang si 4,400 square kilometer ni masigi lamcha asigi da maktane bangasi Azerbaijan amasung Armenia gi marakta khanana bagi maramama oidi basi ahanba Karabakh ki lan asi 1988 gi 1994 phawba sathaki me lising kunipan dagi na kuntra phawba siramgani haina panari masi asoba masing ni leibak sing asigi size ga yengnaru ragadi ko haibadi Armenia amasung Azerbaijan se lam masani population su wangdi aduna lan asida mi asingai shiba haibse makhoigi di yam chawba masing ama oidi bane lan se sininaw sing leptna hauji phawbda marak ta masa su dum thoiko adubu yamna chawna thokri base anirak thoki masigi lan asida mi la kayama mayum thadoktuna atopa leibak ta lanjenaki 1988 gi 1994 phawba songna kibalan asida 1993 da Nagorno Karabakh asi Armenia gi khutlai ayama makhoina lokshin khare aduga asidagi hentoraga 20% Azerbaijan gi lamsu Armenia na isini lokshin khare asigi matung de isini 1994 da Russia na ceasefire tawre masibu Biscuit Protocol ceasefire hairga khangai asidagi Nagorno Karabakh se de facto independent state oina leiba tare masagi law masagi government haibdi leibak ama oina Armenia gi su nataba Azerbaijan gi su nataba tongan leiba mo oina dumaina leiba tare yanare leiba ani se isinaw sing adubu
Nagorno Karabakh self-proclaimed government se politics to oigera military to oigera economic ta yenglabasu Armenia ga nakshanaba pamle nakshanare adu Russia na semkiba ceasefire ase September 2020 fawba sanagadabane asigi marakta karimta amana lan hoba yade karimta sana kanglon masida iriba singse agreement asida iriba singse thugai bisu amta yade asmaina agreement se iraga su isin noksing marakta khanabase masa se adum thoktuna laki ceasefire agreement se lotion khrabanina 2020 da anisubalan 2.0 ase hawgadawre Matamasida Armania da Nova government amalai. Makoina Azerbaijan ga Nagorno Karabakh ki matang da paminarga wari sananaba khangle. Madusu mai paktri sinos. Solution porpangamdre asidagi July 2020 da laibak ani asigi marakta amu khanaba masa se kuthana base hore sinos shawgana base ko. Matamasi sainadagi loki mahik santorokpa matamni. Malem pumba mipainaba matam haibatare. Yumdi mapan thoktaba adu boleibak ani asidi kut thanari masa July 2020 dagi khogi kut thanaramba do September 27 2020 dagi asauba lan onthore masi hapta week taruk muk akan mamong da lan ase satharame lan soknarame 1990 gi matungda akan mamong da leibak ani asi khanaba ase September 27 2020 gi hapta taruk sokna khiba lan asida uba phangki hai Adubo Azerbaijan dadi Turkey na mateng panglami. Kulay na singba drone kari-kara kayama. Turkey na Azerbaijan da mateng pangli basi karigino haibada. Azerbaijan ga Turkey ga loan cancer yam na manay. Masina Azeris Azerbaijan da laiba misibo Azeris hair khangnay ko amasung Turkish miyoy singda nuksinaba amasu isinaraksing puhalli ba marakta. Turkey gi mateng sauna phangba asina maram oirga Azerbaijan Armenia da lan toksele 2023 da ceasefire gi mayokta amasung hapta amada Armenia gi lam 20% lokshanba mungamle mamangda na muk Armenia na Azerbaijan gi lokshanba handang na muk Azerbaijan na Armenia gi amuk lokshanba asidagi Nagorno Karabakh ta sangsalle aduga ani suba asauba city susa lokshan khare kanana Azerbaijan sine loksing lan asida Turkey na Azerbaijan da piba drone sing Turkey se drone sab da suma mingam sali ko isin roksing gaina su hena khangbiram gani madugi drone mayam se Azerbaijan na Armenia da sizinare be isin roksing asina maram oiraga Armenia se karim da tawba ngamdre asigi lan asida Russia na su Armenia gi mateng panglakti masigi lan asida Azerbaijan na drone paktakna na sinaba uki haidi asidagi November 2020 da lan ase Azerbaijan na mai pai asidagi Russia na ceasefire tawre amuk isin roksing asidagi Armenia na lokslamba lam Azerbaijan da satkre adubu Nagorno Karabakh ki mafam kharadi Armenia na adum control tawduna leirami adubu Nagorno Karabakh ta leiba Armenia gi miyoising mafam adu thadokpa tarami masida Turkey su kanaba kaya ma phangki isin roksing ko Turkey dagi Azerbaijan taba lambi semnaba tawre lan asida isin roksing Azerbaijan na mai paglabani na makhoi de harauba phungdoe adubo Armenia gi miyoising khushauna duna government gi office na singba building da isin roksing thomjan bahore prime minister from thado haiduna makhoi lawbu khong bahore ceasefire tawraga su isin roksing solution porakpa ngamde Armenia gi phibam hena suksle 23 April 2024 laibak ani asigi relation ase normalize taunaba khanganki Armenia amasung Azerbaijan na laukthorkiba ahanba border mark install tawre haiduna adubu sabsaba mafam adudi khangba ngamdre Armenia da isin roksing miyam na protest tawba hore lambi thingjanba makhoigi lam Azerbaijan na lokshan gi haibigi khoirang khoishaunu ba hore makhoisi masdagi makhoina hairagli bise karino haibada government na phaminaraga oina solution se porakna ba oina honei lan tawdi asineba makhoina haidisi prajasing Armenia gi lam Azerbaijan na laukre asineba matam kayamgi matungde isin roksing Russia na Nagorno Karabakh tagi Russia gi lami lokthokre adubo peace talk ase mai pakadawribra pakloi dawribra haiba khangdri maramde Armenia na India dagi khulai kayama leiriba khulai si karigino lan gi damakta natro lan da sizna naba aduna haibdi lan se chathagine haibane hauji khutche masam dum thanaribam khoisi India dagi Armenia na isin roksing laigiba khulai singse kari no haibda Akash missile defense system ko Pinaka multi launch rocket system 155mm artillery nongmai even masida Sukhoi 30 MKI fawba laigani haikre Astra missile su laigadawri
Iban Brahmos missile lining bagi wakalon isin inausing laidi. $600 million gi kulai handak sahi asi khaktada Armania na India dagi lai haidi lan gi kulai. Ngasi ngarang gi pawda isin inausing Azerbaijan asu India gi kwaidi kanba kulai lining bagi apamba phongdoraki. Mamang da Pakistan dagi $1.6 billion da fighter plane lining bagi apamba Azerbaijan na phongdokpa laikre. Pakistan Turkey Azerbaijan mari phai aduna United Nations da Turkey Azerbaijan na India gi mayokta ngangduna lagle maruina Kashmir issue gi matangda ko. Armenia da India khaktana te khulai yole basi France Germany shu yole asina maram oirga Azerbaijan France Germany India bu sauri saiduna lagle. Azerbaijan su third party leibak India ga mari yamna phaba leibak amagi mateng lawraga India dagi khulai lining bagi apamba adumaina phongdora e sinausin. Third party sida hairi basi India ga wari sanau India dagi khulai liningi asidagi sinausin ohum suba leibak se third party se asine India da laglaga Azerbaijan da khulai yolo haiba hore. Asidagi India na bilateral relation amasung priorities yenglaga thabak tawi decision isana lawjagani. Armenia da khulai yongadra Azerbaijan da khulai yongadra haibadu khoi India na lepsagani asini. Azerbaijan da yolagasu karam kanda yongani. Azerbaijan da yoloidaba oirgana kari maramgi yoloidabano haibado India na lepsagani asini. India na phongdoragli basi. Aduga isini nausing third party leibak asigi maming se hojik phawbo oinadi phongdoktariko. Masi leibak ki yadaba haiba masu leidana ko. Adubu soidana atuba matamda khangnarakani. Adubu hojik phawbi oina India na Azerbaijan da khulai yongani haina phongdorokpa leitri. Pumnamak geopolitics ni. Pasha khara hena yamna sauraga di kedobagi yoloidoino. Question nausing naina minasi yam nungaibani. Asiaraga puran thaba maitaina kaina nabaya thangni jari kanglaipa imana yaifare yaifaminarsi.